Khurai Genial Club ke English Kungataro ki Nangwa Thau pugadaba sing khankhre ngase Imphal East District ki manung chanba Khurai thangjam leikai lain thau awang balampak ta pangthokpa club asigi Nangwa Thau pugadaba sing khanbagi thorom aduda leikai asigi ahal laman naha kayana saruk ya ke Youth Affairs and Sports ki makhada Youth Center amadi Primary Health Sub Center amasu oriba club asigi Nangno President ki thau punaba khallaba Dr. Moirang Them Chamjaina hai khunai ama chakotpa haibase imung manung kairo leikai amadi club ki Joba Thodang lay club asiki maru eba pandam di hawk leba tungi naha singbu afaba yumbi amamum oinaba pawtak piba amadi angamba mateng pangnaba honabani lunana naungna reform taraba club asida club asina kwanba naha ahal khaktana thodang lomina si haike ngasi club asigi naunga general secretary ki thau puna ba khalaba khetrimayum Johnson ki makai dagi su hariba club asina kwaliba mafam singde leriba naha ahal khaktana agamba thodang lomina si haina appeal tawke naunga thau puna ba ari anaugi sinabagi thorom aduda club asigi vice president Tayanjam Ibomcha Moirang Them Bimananda amade finance secretary Moirang Them imona singbana maroiba mitungin sing ona sarukya ke samajaba sema matamsida imungdagi hoyi lekai ki chakot thorang ma torkum matamda club ke so thodang lei aduga loina na club sigi maroiba pandam di hawuluk libangang sing sida koina karamba mateng pangaga koktak piraga makoi bu samaj ki yumbi ema gonda club sigi so thodang dei habagi pandam sida club ki maroiba thodang mayam ma loina na club si nouna reform to ni koi ahalon naharon hanalermi ba koi sai su angang bising sida bakoi te encourage to loina na club ki oiba thodang sida 26 27 ki president ki famji paise bani